Mayambu Amazing Bible Professor Minister na taram oksari ngasi aigi topic asidi aikoi mioibagi thamoi namthangna pithanba thamoi haiba topic asigi maramda aikoi na ngasi nainaminasi ahanbada aikoi ishorda sangjasi saga malam pithibi punamoku sembiriba aikoi bu asuki matin nungsi haiba ipa ishor na poinia litan thagasari ipa aikoi mioibagi thamoi ase pap tawkibana maram oidana asuki matin namthangna pikthali haiba asigi maramda aikhoina nainagadawre papsulum naibana sinabiu aina ngangma sak khudimo naki thawai ni jingbituna ngan biu tari khuding tachuna na bo pinabiu asuki matin namthangna pikthalaba thamoi ase aikhoina sengdoktuna lejab ngamba haibu ohenbiu Prabhu Jisu Christa gi mingda khurumjare amen aikhoi Proverbs 4:23 paminasi masida hai keep thy heart with all diligence aikhoina thawai hakchang puning yauna nakhoi thamoi ado ngak selu karigi dama aikoi thamoi se sectionna thawai hakchang yauna mang takadaba punamukti gi kannaba mongda ngak sengidribano haibigi maram piri for maramdi out of it are the issues of life out of it adi aikoi thamoi dagi aikoi punsida tholiba thaudo watho pap ki polum oro aikhoina tawriba kudingma ase afaba phattaba kudingma ase aikhoigi thamoi degi horakpani aduna na khoigi thamoi ado sengna thamu haina solomona aikhoida ibirami mahangna loina khangkhre mahaki punsida ishob yamna thajaba mi orami adugi mamai thangda mahase asuki mati apostasy chatuna ishodegi nathaiduna lana sakiduna mahangna amu pap ki lambi aduda amu khongdaroi aduga adugi matungda adugi experience ki matungda mahangna ibni aduna aikoi punsida tholiba aikoina tawbangam ngamdaba punama ishoba chera thajadaba aikoina pap ki punsida lenba aikoi punsida tholiba thawdo wa taw khudimak aikoi gi thamoi degi lakpani aduna thamoi je sengna ngaona hai Jeremiah na su asum haibi Jeremiah 17:9 the heart is deceitful above all things Pithibida lairiba pot khudingmakki mathakta aikoi mioibana tawriba pot khudingmakki mathakta aikoi thamoi asina kwaidigi longnam chawi kwaidigi namthangna pek thali hena mahangna sumna ibiri maramdi aikoi thamoi je namthangna pek thali aikoi mioiba taibang mioiba aikoi isagi thamoi je aikoi isana khangjade aikoi khangba taradi isagi thamoi je namthangna pek thali ko habise aikoi kawroidabani and desperately wicked haningai leitana asuki matik phatte aikoi thamoi se aikoi hek pap tawgiba mikup adudagi papi oikraba aikoi gi thamoi ase asuki matik phatte who can know it kanana masi khangba ngamuni taibung mioiba aikoi khangba ngamoi masi kanana khangba ngamuni aikoi thamoi de yam tongnam sawi asuki matik phatte mapan thongdadi afaba saba adubu thamoi dadi phattabana pek thali habse kanana khangba ngamgani ishor khaktana khangba ngamgani habini nakoina mathangi verse to paba taragadi aikoina khangani aikoi thamoida laiba punamakse aikoi thamoigi kachin koya sinba thungda se ishona khangbi ishona thi habini madugi maramda lai amug yangse aikoi mioibana pap thadokpa ngamdriba aikoigi lamcha sajata wangang sangangda phije sakrada aikoigi character da amotpa khudimak laiba phattaba khudimak laise kadai digi lakno habise aikoini yangse Matthew 15 gi 18-20 masida hai Prabhu Jisu Christ na but those things which proceed out of the mouth come forth from the heart aikoi gi sendagi tholaiba khudima haidi aikoi na ngangthoraiba khudimak se kadai degi lakpano aikoi gi thamoi degi lakpani aikoi na afaba ngangasu thamoi degi lakpani afa sasinna ngangasu thamoi degi lakpani phattaba ngangasu aikoi gi thamoi degi lakpani aduna ai mi amagi thamoi da kari lai habse aikoi na khange haiba tarabdi aikoi gi wangang sangang se sidagi aikoi na mi amagi lamcha che aikoi na khara khangba ngamgane be sinawsa aduna ne James chapter 3 da habse laibu control tawriba ngamba mi ado mapung phaba mini phachana mapung phana laibu control tawba ngamba mi ado mapung phaba mini maramdi aikoi na ngangthoraiba aikoi na tawthoraiba khudingmakse aikoi gi thamoi degi khalaga ngangthorakpani habani masini and they defile the man masina aikoi mioibabu molali habdi aikoi gi lamcha sajat ase molali habani maramdi verse 19 for
out of the heart proceed evil thoughts maram de ekhoi gi thamoi de gi ekhoi gi thamoi have de ekhoi gi pungning de gi thamoi gi pungning ga amatani ekhoi gi pungning de gi phattaba wakhal sing tholei mi hat pasing tholei adulteries mitula naba sing tholei fornication masiju koina octaba lamcha chat pasing masiju ekhoi gi thamoi de gi tholakpani thefts huran basing false witness aran ba sakhi pi basing blasphemy ishobati nangang basing ase tholakpani adunadi masida palliba evil thought murder adultery fornication asiguba mayam huran ba oidaba ngang ba khuding ma habse karino pap haibani अखोई मियोबना तौरीबा पाप से कदाइदगी लाखपनो पाप हैबसे अखोई की थमोइदगी लाखपनि सिनाउसा अदना पाप खुदिम थादोके हाइबा तारदि अखोई थमोइ हाना सिंगदोप ताइ प्यूरिफाई तोब ताइ कनाइगी मपाना प्रभु यीशु ख्रिस्टगी इमपाना अदोइ तारदि अखोई की पुंसिदा लाइबा पाप मखैसे थादोप ngani hamni adugo verse 20 da hai these are things which defile a man hairiba sing asina अखोई मियोबबु मोलली अखोई मियोबबु मोलन बदि अखोइना तौरीबा पाप सिंग अखोई की थमोइ की तौथोरैबा पाप सिंग असिना अखोई मियोबगी lamsa sajat अखोई मियोबगी वांग छंगा अखोई मियोबगी अखोई मियोबना तौरीबा खुदिम मसे मसी मोलन बने मसिने but to eat with unwashen hands defile not a man could harm the nasabane di molan de hamni adu masi matang je kari da haibno haibam matam masi gi topic ase अखोइना अखोई खुदना अखोइना सिंदा चंगी ब खुदिम अदुदी अखोइना साइकी ब खुदिम मति अखोइना खोंग हमतोप सतकी हाइबने अदुना अखोइना मोइ जीव सिंगदि फरिसी सिंगदा नंगी सेबोक सिंगनि मखुद हामदना साइ अदु कइगिनो खोकिनो न मोइगी लो याम ले अदु जीव सिंगी लो यामना स्ट्रिक्ट ओय मखोइदा हाइजिनदजु याम ओय अदुना मखोइना मखुद हामगा साइ हाबा अदुगी मरमदन अदु कनाउ मिना मसिगी मतंगदजु असुमना खनबा लै अदुना अखोइगी चिंदा अखोइना चानिंगबा मखै चाबा याय अखोइ को अथिंगबा लैते चानिंगबा मखै चाबा याय मथिदि अखोइना लोइना खोंग हांगतोबदि चकिनि हाय मसिजो आरानबा मखल अमनि मरमदी अखोइना चारेब अफबा चिंजाक चारगा अखोइगी हक्सांग अफबा ओइगदबनि फत्तबा चिंजाक चारगा अखोइगी हक्सांग फत्तबा ओइगदबनि अदुबु अखोइगी पुंसिदा क्वाइदिगी मोरल लिबजिदि चिंजांगनजु खरदि लै अदुबु क्वाइदिगी मोरल लिबदि अखोइगी थमोइजिनेबा अखोइगी थमोइ अखोइगी खतलिबा वखल अखोइगी पुंगनिंग जेमबसिना लोइना मोंग मोलन बनि हाबसिने अदुबु जीवसिंगना चारेब चिंजाकता अमोटपा अमांगबा लैते मखोइदि असेंगबा इशोरना खंदोखरबा इशोरना पिबिखरबा असेंगबा डाइट अदो मधु चाबनी मधुगी मरमदनी सिनाउसिंग अदुबु अखोइ मियोबिगी पुंसिदा क्वाइदिगी मोरल लिबसिदि अखोइगी वखल फत्तबा खुदिंगमक्की हौरफम ओइरिबा अखोइगी वखलजे मसिने अखोइगी मोलन बने अखोइगी फिजेक चक्चा अखोइगी थमोइजे सेंगबा तारदि अखोइगी फिजेक चक्चा अखोइना चारे बथाकलिबा अखोइगी हाइनबिसिंग वांगांग छंगांगसिंग ये लोइना सेंगनेबा अफबा वखल खंगिनी अदुना अफबा मिंगोंदा मिनुंगसी हाइबसु उलकनी अखोइगी थमोइदगी लाखनेबा मसिम मार्क 7 की 21-23 द छाय from within out of the heart of man proceed evil thought adultery fornication murder thefts covetousness wickedness deceit lasciviousness and evil eye blasphemy pride foolishness hai basna warning khara hene akhoi gi thamoi me gi thamoi de gi phattaba wakhal sing mitu miwa lanaba oktablam sasaba miha pa huramba kalakba mi hoba phattaba wakhal aduga namthak toba hakchang gi anangba gi apamba gi matung na chapa mi bu phattana yengba gi hainabi leiriba aduna blasphemy leiriba napan tawriba apangba khudingma ase kadai ri tholokno akhoi gi thamoi de gi tholokoni all these evil things come from within khoi gi thamoi manung de gi tholokoni and defile the man masina akhoi bu mola li habni sinapsing aduna akhoina kawgumse akhoi gi thamoi bu mola li bese masini First Timothy 3 की 16-17 दा सुनहाय कनागुम्बा मीना ईश्वरगी लाइसंगबु मोलन बतारबदी महाक्सु ईश्वरना मांगनगनी है सिदा अदुना अखोगी ईश्वरगी अखोगी हक्सांगदि ईश्वरगी लाइसंग ओइबने अदुमा ईश्वरगी लाइसंग ओइरिबा अखोगी हक्सांगजे अखोइना पाप तौरगा अखोइना चारे बसिंदाखसिंगना फत्तबा अखोइना कनाउमने अखोइ चाबा थकपदरि कैसु बेरा लेते ना बे अदु हाइरगदि अखोइ हु थक्सनजे हु थक्चलगदि अखोइना थाइबु हुजे अखोइ थि फाइदोकपद चकिनि मदु याबरा यादि सिनाउसिंग को होजे पृथ्वीदा लालिबा लाइना तिना खुदमक हौरफम ओइरिबा खुदमसे अखोइगी सिंजांगनि अदुना अखोइना बाइबल न पिबिबा अफबा सिंजाक जेनेसिस 1:29 न पिखरबा अखोइगी मियोइबिगिदम खनखरबा मनामसिंग असंग मनामसिंग वही सिंग चाबा अखोइगी नुंगतिगी दरकार लेबा हवाई चेंगवाई अखोइगा हक्सांग सेमबदा यावरिबा मचाखिंगसे
balance oina sabase masisu yamna mathau tai masine aduna adugumba phattaba chindak chaba phattaba wakhal khanba aikogi thamoina pap tawba asina aikogi ishorgi laisang oiriba aikogi haksang se molale aduna ishorna haibdi kanagumne ishorgi laisang je molan betadi ishorna sumase mangan bigini hai amu yangse khoi changjalase Romans 6 ki 17 hai Tamasung God be thank ishogu thagatse that you are the servants of sin aikoi je pap ki minai oirame kamaina aikoi pap ki minai oibra aikoi ki thamoi degi koina thamoi na ningduna ai pap to ke ningduna pap ki lambi saitan sing bi lambi do koi chaleba but ye have obeyed from the heart adubu nang thamoi degi hujikti na inkhare tamsung thamoi degi na koina inkhare that form of doctrine which was delivered you na koida takpi tambi kraba atugumba aphaba Christagi aphaba wapawdo na koina takpi tambi kraba aphaba wapawdo na koi thamoi dagi hojiti inkhre aduna na koi papki minai orambado hojiti thamoi dagi aikoina ishona haiba prabhu jesu krishna haiba gi matung na satuna mahakpu thajaduna mahana takpi tamdiba aphaba wapawdo aikoi amaga maga nungsinaduna leiba adugumba thamoi adugumba afaba thabodo aikoigi thamoide induna paapki thabak sing ado thadokare aduna paapki minai uramba aikoido hojikti dharma chenbagi minai oire habni aduna isnausa aikoina paapki minai oiba aikoigi punsida prabhuna laktribo kanago mission ade akoi paap thadokpa ngamoi hai masi karigino aikoigi thamoi sengdoktabigini aikoigi thamoidagi ningnaga ko aina prabhugi matung inge achumba lambi aduda satke haragde aigi thamoina ningaga aigi thamoi se prabhu jesu christ gi ida samthoga aikoina sengdoba matamda haibase inba ngamgani haibase aikoina asumna khale aduga romans 10:10 da jai for with the heart man believe unto righteousness aikoigi thamoina mioi bana dharma chenba adu phawba thajai habni Sinausa aikoigi thamoidagi aikoi dharma chenba ngamgani Prabhu Jesu Christ ngonda thajaraga mana takpi tambibasing aikoina mana pibiba thaujangi mapana ishori athangsing asing illaga ishor aikoina pa makhai se Prabhu Jesu Christ gi mapana pap thadu oga aikoina dharma chenba hingba ngamgani habni dharma chenba habidi dharma chenba aikoina karmna dharma chenba phangani pap tawna aikoina dharma chenba phangoi dharma chenba amasung pap habisi ona tainabani aduna maram oidana pap tawdaba matamda aikoi dharma chenba phangani masi aikoina thajabagi mapana Prabhu Jesu Christ gi mapana aikoina phangbani and with the mouth confession is made unto salvation adumaina aikoi gi thamoina dharma chenba je ngamgani haina aikoina thajab taradi aikoi gi chinna ko masi phongdoklane arang khobam adu aikoina phongdorone maramdi aikoi gi thamoida laikhibado aikoi gi chinna phongdorane ai Prabhu Jesu Christ thajai Prabhu gi matung na sapa mini habdu mingongi to akoi gi lona khoiga tona tinari ba khoiga lemini ba misinga arang khobang maramda Prabhu Jesu Christ gi maramda aikoina mahaki nungsibudo da aikoigi thamoina Prabhu bu thamoi sengna nungsiba taradi aikoigi wangang sangang da ju aikoigi isinaw sin da ju Prabhu gi nungsibudo aikoina tuminna leituna ngamoi ba aikoigi thamoi da lotuna leiba ngamoi adum sinna phongdorakani haibase masida pale adugo 1 Peter 1:22 da sumna hai seeing ye have purified your souls in obeying the truth through the spirit unto unfeigned love of the brethren koina unfeigned love of the brethren toksinaba yaudaba asengba nungsibado aikoina thawai asembiki mapana ishor achumbado enduna aikoina aikoigi thamoi aikoigi thawai aikoigi lamcha sajase sengdok chai hai sinausa aduna thawai asembiki mapana ishor gi achumba aikoina takpikrba bible na hai atugi matungna koina bible takpirikba achumba se koina inbagi mapana aikoigi thamoi sengdok chaba ngame koi thamoi sengdo aikoigi lamcha sajase sengdok pangami aduga aikoi isinaw se apha nungsi apha toksinaba yaudana isinaw singje nungsinaba ngamganeba masi kraidagi lakpano nungsibigi hokpamdi aikoigi thamoidagi oigadamni seeing that ye love one another with a pure heart fervently hojiti aikoina khangkare madudi nakhoi amaga thamoidagi yamna fervently thawai hakchang yauna nakhoi amaga thamoidagi nungsinare mapan thongdana taba chinda khaktana taba khoi thamoidagi nakhoina nungsinaba leire habni aduna masi aikoina aikoigi nungsinaba leiba se yam darkha lei maram asinani aduna aikoina sarga satke haiba tarabadi aikoigi thamoi sengdokpa aikoi namthana pik thanba thamoi ase aikoi Prabhu Jesu Christ gi mapana aikoina sengdokpa haibase yamna darkha lei asuki mati
adunane akoina proverb ta jai ko my son give me thine heart nangi thamoi adu engon da piu ishona ikoi de gi pamba di karino ha ka aikoi gi pamna pek thalaba nam thangna pek thalaba tukut chapna pek thalaba thamoi se aikoi na prabhu ji christ da pithokpa prabhu ji christ gi mathodi magi ina mana cross ta bi kiba I adu gi mapana aikoi gi thamoi se nam thangna pik thanba thamoi je sengdokpa habse mahaki aparmani snausa ngasi ma aikoi gi thamoi pana pek thalaba thamoi se ina prabhu da piji ina mayam hajile adu gi na John 3 gi 3 ga 5 kada sumna haise aikhoina khoi nauna poktragadi ishogi ning tholeba chitpa ngamoy ishobu uba ngamoy habse maramdi karigino haiba matamda aikhoi gi thamoi je namthana pikthanba thamoi je hongdoktrabadi sengdoktrabadi prabhu jisu christ gi mapana anauba thamoi ama aikhoida hongdoktaba taragati aikhoina prabhu jisu christ uba ngamoy aikhoina fana christian oiba tarasu aikoi thamoi puning change tawdraba aikoi thamoi je change tawdraba nam thana pikthanba thamoi je change tawdri aikhoina saga chappa ngambagi asa laite snapsa aduna aikoi hujing matam lairi aikoi gi prabhu din nungsibana pikthambani mangonda aikoi thamoi je pije habne Matthew 5 ki 8 ta jasuna blessed are the pure in heart for they shall see God thamoi sengiba mi sing ado thamoi da amakpa laitaba thamoi aruba amotpa laitaba thamoi lairiba adugumba mi sing ado bo phangabani maramdi makoina ishorbu bangangani aikhoina prabhu bu aikhoigi ipa ishorbu aikhoigi maithonga unaba phange hai taragadi aikhoigi namthana pithanba thamoi ase pamna pithamba adu isai oijabana pithanba asigumba thamoi ase prabhu jisu christ ngonda piraga mahaki mamandam laba ina samthokpiduna mahana pibiba thaujangi mapana aikhoina pungning hongduna mahaki achumba afaba lambi aduda aikhoina satsi habase basini snausa akhoi matam khudingda kawgumse aikhoigi thamoidi matam khudingda namthana pikthale adugumba namthana pikthanba thamoi ase masidagi aikhoina asengba adugumba thamoi ama onthoke hairabadi aikoi prabhu da ngasi maksangse prabhu ne ready lairi aikoi punsida thadokpa ngamdriba pap thokliba thawdo watho khudima aikhoina tawriba aikhoini lamcha sajata christian oiragasu christian ama oibagi lamcha sajata laitriba aikhoigi kairo lekaibu nungsiba ngamdriba ichinau singbu nungsiba ngamdriba mingonda mateng pangba ngamdriba khudimo se karinano aikhoigi thamoina ohelpa ngatani aikhoigi thamoise sengdokchi aduna ngasidagi aikhoigi thamoise prabhu da pisalase na mayamda apel tujari tabiriba khudima ishona bopi boishnu प्रार्थना तौसी सरगदा लेबै पाय आम थागसरे अखोइना अखोइगी नमथाना पिकथन बथमोय से मसिदगी पाप खुदिमा अखोइगी पुंसिदा थोलेबो खुदिमा थोलेइबने हैबसे अखोइना खंगसखरे अदुगा अमु अखोइगी प्रभुना अखोइगी पापना पिकथलबा थमोय से महा मसि मंगोंदा पिसनबा पामी महाकी इना सामथोका अखोइगी थमोय से सेंगतोका अनौबा थमोय मा पिरगा महाना प्रभुना पामंबा अचुंबा लंबी अदुगी मतुंगना चप्पा पामे हैबसे अखोइना खंगजरे सिनाउसा अदुना अखोइना ताखरबा खुदिंगमासे पाइशो इंदुना चप्पा ngmanbiu तारेबा खुदिंगमथुना ना मपा नाइदबा बोरपिनाबु हेन हेना नाकन नंगना लेबा ngmanbiu प्रभु येशुगी मिंगदा खुरमजरे आमेन।